Ryon hairiba nupa asi yamna chaurba multinational company amagi marketing head ki famda leirammi. Tolop chaubata natana mahaki thabak adu mafam amadagi mafam amada toina chathok chasin taurami. Mahak mayumdagi hena ayamba matamda hotel da leirammi. Mahak mahoksagna nongma nungdang ama yamna luraba client meeting ama yaururaga masagi hometown haibadi mayumda halaklami. Numit adu weather su yamna fatlamde amadi lambi lamkhangda yamna kanna nong chuthaba horaklami. Nong chubana maram oibana Ryon ki driver adu gari thobada yamna warami. Nong adu aduki matikta kanna chutharaklami haibada driver aduna gari adugi mamangda gari mata mayek sengna uba ngamlamde. Madu ubada Ryon driver aduda hairaga gari adu hotel amagi mamangda khamlami. Hotel adu ubada yamna ariba amadi matam kuirabadagi hangduna leirakpa hotel sumalami. Adubu hotel adu highway adugi amatangairaba hotel amasu oirami. Ryon thoidokna wafam asigi maramda khanjilude amadi hotel adugi manungda changlami. Mahak numit adugi ahing adu hotel aduda leirage haiduna chukhallami. Amadi mathangi ayuk nong hanglaba matungda mayumda amuk hallage haiduna chukhallami. Hotel adugi manungde hek changbaga hotel adugi reception aduda nupi ama leptuna leiramba thengnaki. Nupi adu yengbada mayamga iman manadaba mong ama taurami. Nupi adu ahing kaya ama tumlaktaba sumalami. Adubu Ryon nupi adugi maramda thoidokna khanjilude. Mahak masadu yamna warami amadi masadu amukta hiptuna pothage haiduna khallami. Maram aduna Mahak yamna thuna reception aduda leiramba nupi adugi manakta changduna hotel room ama lauge haiduna haijarami. Nupi aduna Ryon gi ID proof check tauraba matungda hotel adugi room number 303 gi so adu piraklami. Mahak hotel adugi lift adu tamna chatlami amadi lift adugi switch adu namduna lift lakpa ngaiduna leirami. Lift adu hek lakpaga Ryon lift adugi manungda changduna ahum suba floor adugi button adu namlami. Adubu lift adugi thong adu hek thingchilakpaga lift adugi thong adu ngaihak leplamlaga amuk hangdoraklami. Kanagumba mana lift aduda changangnanaba lift adugi manungda makhut adu thinjinduna lift adu khamlamba sumalami. Ryon madu ubada pungangaklami. Adubu lift adugi phipam adu ubada Mahak wafam asigi maramda henna khanjilude amadi thong adu thingjananaba button adu namlami. Lift adugi thong aduna hek thingjinkibaga lift adu mathakta kakhalami. Matang aduda Ryon gi mideng adu lift adugi floor button aduda tarami. Mahak ki mamin mamang maktada ahum so floor adugi button adugi ngalamba light adu ikhang khangautana mutki amadi manga so floor adugi button adu masa mathanta ngalaklami. Mado ubada Ryon mathamoy aduda akiba mafawraklami amadi ahum so floor adugi button adu hanjin namlami. Adubu haujik lift adugi button amata yaramde. Ryon Mahakna tawgadawriba si karino haibadu confirm ama khanglamde. Adubu Mahakna lift adugi button sing adu namduna leiringaida Mahakna Mahaki maningda mi ama leptuna Mahaki ngaksam adugi manakta sor sangna honduna leptuna leibagum taurami. Maduda Ryona khudakta maning leithoktuna yenglami adubu kanamata leiba uramde. Ryon haujik masadu yamna ki bafawraklami. Lift adu mari suba floor faw yauraklami. Ryon kimanbadagi mihun adu aduki matikta kanna chonglami haibada Mahaki thamoy adu mapanda chongthorakadaba malami. Matang aduda lift adugi manungda ngalamba light macha adusu mutki. Lift adu mafam aduda khanglep lepki. Madu pumnamak adu ubada Ryon lift adugi thong aduda kanna yairami. Kanbiyo, ayo, amta kanbiyo. Kana lagi. Aigi mateng amta pangbiyo. Mahakna lauduna leiringai matang aduda amamba lift adugi manungda Ryon gi mamai aduda kanaguma magi khut ama pairaklami. Khut aduna hek pairakpaga Ryon lauramba du khanglep lepkhiduna tumina leikhi. Amadi Mahaki ye thangba nakong aduda khonjelama laklami. Haujik Ryon aduki matikta kirami habida Mahak wakal mangkhiduna wanthage haiduna taurami.
Ngaihak leiraba matungda lift adugi light adu ngalaklami. Adubu yamna ngakpati haujiksu Ryon na lift adugi manungda mahak natana atay kanamata leiba uramde. Adubu mahak na lift adugi manungda mahak natana mi ama lei haibagi saum amadi fanglami. Matang aduda lift adu manga suba floor aduda laktuna leplami amadi lift adugi thong adu hangdoraklami. Lift adugi thong aduna hek hangdorakpaga Ryon siri tamna kanna chelaklami amadi makhada chentaraklami. Ryon aduki matik takirami habada mahak lauba pho ngamlamde. Mahakna haujiksu mahaki maningda siri aduda kanakmama mahaka loinana kumtharakpa kum taurami. Siri adugi makhada chena chena mahakna kanakmamana nokpagi khonjelama mahaki nakong aduda tarami. Ryon uchinna china chentharakduna reception da leiramba nupi adugi manakta laklami. Amadi makhon adu nikna nupi aduda Lift manungda mga suba floor da mi ama. Ryon gi mataw dubada nupi aduna ising pithalami amadi mahakna nganglipa wadu fazana hainanaba haiduna hairami. Ryon na nupi aduda lift adugi manungda mangonda thokhiba thokdoksing adu loina mayek sengna tablami. Ryon gi wahi sing adu taraba matungda nupi aduda wa ma hairaklami. Nupi adugi wa adu taraba matungda Ryon thajaba ngamlamde amadi pungangaklami. Nupi aduna Kari haiba sir, manga suba floor haiba. Atubu aikhoigi hotel asidi floor mari khaktani leirise. haiduna hairaklami. Nupi adugi wafam adu tabda Ryon ngaihak tumina leptuna leirami amadi thajaba ngamlamde. Ryon mangonda thokliba thokdoksing asi karino haibadu khanfam ama khanglamde. Ryon kiman kiduna hotel adudagi thoklaklami amadi mahaki gari adu tamna chenduna laklami. Mahaki driver adu gari adugi manungda mafam aduda tumduna leirami. Mahak gari adugi thong adu hangdoktuna manungda famki amadi gari adu mafam adudagi thuna thau haiduna driver aduda haiki. Driver adusu mamit khangpang pangthoraklami amadi Ryon gi phipam adu ubada gari adu khudakta start tawrami amadi hotel adudagi thoklaklami. Hotel adudagi tholakpa matamda Ryon na mahaki gari adugi rear view mirror aduda yenglubada mahakna hotel adugi reception da leiramba nupi adu hotel adugi changfam adugi hek mamangda leptuna leiba urami. Amadi nupi adugi hek maningda yamna chauraba amadi wanglaba amuba mami amasu leptuna leiramba uki. Amuba mami aduna mahakpu yenglaga kanna noklami. Numit adugi thokdok adudagi Ryon lift manungda changba faw kirami amadi ngasi phabo Ryon lift manungda mathanda changde faw khankhide. Asita sunatana mahak ngasi phabo athengba ahingda travel sungtaw tawkhide. Ryon ayamba matamda mangama mangba hawraklami. Mangaduda mahak lift amagi manungda leirami amadi lift aduna mahakpu sungkhang khangdaba mafam amada puduna charlami. Amadi mahak mafam aduda matam chupagi oina leikigadaba sumalami. Kana lift manungda mathanta changbaki jai kana lift ki ritual haibadi elevator game gi maramda khangba yawi. Game asi sanaraba matungda aikhoi atopa leibak amada chakpangami. Game asigi maramda khangdaba yawi ragadi I button da hapcharamliba video asigi link asida nambiduna yengbiu. Video asida elevator game gi maramda amati game asi sanaraba matungda adom karamna atopa leibakta chakpangamgani haibadu marik chumna amati mayek sengna khangba ngamgani. Amadi mayamna ngasigi video asigi maramda kari khalli haibadu comment da soidani biramu. Facebook ta Manipuri horror story gi Facebook page fu follow tobiramu. Loinana karigumba wari asu mayamna pambi taragadi channel asibu subscribe tawiramu amadi video asibu like and share amamda tawiramu. Mathangi video da amuk unarasi habsaga loinana yangkopam loyangan mana mayam pamna mukti kainabagi yathang nizari.